Arambai News Guwahati the Maithelongi Pau Tabiribasingbu Ihan Hanbamukta the Chingangbam Suzitrarani Kurumjari. Hauzik Pumpamasi Faubugiona, Maroiba Samlapa Pau Kara, Lominarase. Lagliba me kuni pandong maizing numit athoba ningsing loop Lakipura madi mitai pukai loop Lakipurna senduna handak sevana loba SSLC parikhyada Assamgi puarida ihan hanboina merit lista mari suba position phanglakrabi Holy Cross School Kabuganski Mahairoi Sinam Yaiphabi Chanu amadi Kasargi Manipuri Medium School singdagi star amadi distinction phangduna mai paklakraba Mahairoi sing taramna okpa loinana Mahairoi chama pass torkiba school sing amadi Lakipur education block ki makhada hokiba ahum suba gunotsapta A+ phanglakraba Manipuri medium school singi Ozama Kok Singh ikai khumnabagi thoram ama Lakipur municipality conference hall da pangthokadore thoram asida thoiba mithung oina Lakipur gi MLA Koksik Rai amadi akhanaba mithung oina Mutumrina chairperson Manipuri development council MDC Assamna saruk yagani haina M. Manidhon, General Secretary, Mitei Pukai Loop, Lakipurna Thadorok Chirol, Amana, Kanghalakle. Kuman Club Lakipurgi Mihut Kangbu Amana, Rang Irainumit Hodona, Manipurgi, Imphal Amadi Moirangna Ching Bada, Handakta Kangluki Rangna, Awana Tarabasing Lariba Relief Camp Sing the Chatuna, Selgi, Mating Pang Bahokre. Haukiba me kulhumdoi lebak pokpa numita club asigi president ingudam Tarun Kumar na mifam apu oiduna Kuman club amadi Kuman Meira Paibi loop ki mifam amada Kumandagi khaigalakpa lupa lak amarongi relief camp sing da mating oina khazik pinanaba club asigi hanigi general secretary L Buddha Chandra na luchingba mihut kangbu amada kusinaki sel kusinabagi thoramasida club ki thoburel ingudam Dizendra Meira Paibi loop ki president P Sananu VP KH Hemolata Secretary TH Brozesori Loinana Club ki advisor amadi member kyanasu sarukiya khibani Ngarang Assam lengakna appointment letter P khibasingi manungda Guwahati gi Lesia Nagar da leiba Uma Kamrup District Committee gi President K Kunjababu amadi K Nivedita gi machanupi K Nidhibu PDU Government Model College Katli Sera Hailakandi gi Assistant Professor Oina Khalakre University ki thakta assignment kaya mai paklabagi matung geography gi assistant professor oina mahakbu khalakipani Uma gi vice president Lamabam Chingthang Khomba amadi Uma Kamrup district ki secretary Laisram Buddha Chandrana ke nidhi gi yumda chatuna achamba khudol pot piraduna haraung nungaiba fogdokhibaga loinana tungda mahaki punsida hena mai pakpa aphaba purakpa oishanu haina yaipa thaujalsu piramkhi Hauzik Manipur ki pauda British na Manipur Loshinava Hotnavada Junction Kiba Lanjangaduda British political agent Mr. Grimwood po Tana Tinduna Hat Kiba Pukramam Kazau Fasi Toguna Hat Kiba Numit Adubu Ningsing Laduna Ngarang Pukramam Kazau Memorial Trust na Sinduna Kangmung de Leba Pukramam Kazau gi Kubamda Maki Ningsing Thoram Pangthokre Kazau gi Mitam Amadi Mr. Grimwood put Tinduna Hat Kiba Ta Duda Leisu Katuna Ikai Kumnab Utki Thoramadu da Saruk Yaraduna RK Meghena Kazaubu Masigi Mirol na Ikai Kumnaribasi Mahakna Matamadu da Lep Kiba Low Kiba Pirep Adunani Haina Tagatba Fongdoki Haukiba me Kuntaruki Numidang Pung Mapan Muktavada Bisnupur District ki Tronglaubi Manung da Leiba Guru Thanada Kulai Paiba Kuki militant singna Mitegi Yum Ani Maithaba Horamle Mai thaba horakpaduda Manipur Police ki commando amadi Sikh regiment ki kangbu amana changsinduna mai kalhobadagi ka henadi amangata thokhaudre hairi numidang asima ki pung 13 rom tabada fogak chau ikhai torbung mamangda kuki lalobasing aduga combined team amaga su amuk kapnaki hairi makhata na mafam aduda ahenba security force sing changsinduna thihumba chathabasu hokre Nakalamromda Hauktaktagi Chochanpur Fauraga Chatpa Lambida Leiba Chingpai Chingda Yunglamba Salai Taretki Piral Sakhangdaba Kuki militant ni Chingnaba Singna Puktok Lamle Hairi Adu Yamnamak Pukning Nusiribadi Hariba Salai Taretki Piralasi Numit Karani Mamangda Kunja Singna Yunglambani Hairi Jeragasi Dangrang Nungtil Pumari Rom Tabada Kuki militant Singa Manipur Police Commando ga Kwakta Ward number Mapan Pogak Chow Ikairong Tangbada Bom Yauna Yamnum Akanbamo on the Kapna Cray. Mapamadu Mitegi Yum Kuntra Rom Labagi Manungda Yum Ahumdi may Tadok Piramle Hairi. Todogoda Mite Yamadi Kuki Micham Karasu
siba amadi sokpa yaurumgadra chingnari saitona amadi nganu kondagi changsilaga laiba kholbungdagi kuki khulai paibasing kumtharalaga mitay yung kharasu amuk mai tharamki hairi khudakta police commando sing changsilaga kapnabada kukila lobasing adu chenki ngarang ayuk pung mari fawba kapna khi hairi thodogaduda kukila loba khara siramgadra haibasu chingnari numidang pung 3-9 fawbada mpham adudagi kapnabagi makhon taki haibagi pawsu lakle Manipur thongli beirang asida India lengak na tumina leisiliba si mitaibu aranba tahalaga India lengak ki military base ama semgat naba thorang toribra haiduna working committee khwaramban ima kaithel gi convener asem nirmalana wahang kaya hanglakle hauzik thongli beirang asi kuki militant sing amadi mitai community gi marakta thokpa thodokni ahenba security thazilaba fawbada irang nem thadriba amadi center gi luchingba amata laktriba si mukhi kari karamba agenda leibana no hairaduna Home Minister Amit Shahana lakadoriba asida irang asi loisinaba honabiramu haina meeting chingsilakle Apunba kaithel sinai bilu aksil nasu kanglaipak Manipurgi apunbagi saktam da singnariba singi mayokta matam namakta lepli laurakre kanglaipak asi chahi cha kaya Asiatic sovereign country oirakiba lamdamni kuki khulai paiba singna matam kayagi mamangdagi homeland natraga separate administration sembagi manglan adu mangphaunanaba terrorism gi thong chatharakibani thong asimakti oithok loidaba phuditta mangjong chongbo oina thokani haikre Kuki MLA tarana separate administration ki demand toropugi mayokta lengaga sigi MLA yangkhaina tumina leishin bagi aronbe agenda kari leibage habedusu miyamda khanghalu MLA singna Manipurgi apunbagi saktam amadi yelhomi singi punsi kanba ngamlaroidaba oirabade masa masana khangna phamdagi resign tawro so hairakle apunbagi saktam ngaknaba miyamna changchilakpa khongjang khudingmakta apunba khanglei sinaibi lupna sogatnaba matam namakta khwangsit setuna sem saduna lei so hairakle Manipura Santi Puraknabagi Damak Forum for Restoration of Peace na Ichilinau Mitei Pangal Imphal the base of Naga group sing amadi Gorkha sing punsilaga mission ama changsin ba hore haina forum asigi convener Asang Kasarna phongdorakle Manipur Press Club the Pangthokiba Paugi Mipamada Paumi Sing the Pongdokladuna Asang Kasarna Haiki Forum Asina Santi Hanjilanaba Kano honoring a Maraxida individual community Kudimagna Ekoi Masel Kana China Bayaba Mata Tobikiganu communal riot Sagat Bayaba Namak Tadokpiu Wakal Patha Viraga Mission Asida support Tobiu cooperation PVU Heiserkle Loinana Lagliba Me Kuntrada Forum Asina peaceful rally for restoration of peace and normalcy haiba banner amagi makhada rally ama chatnaba honari so hairakle Manipurgi Tampaka Chingataina Pham Kuntrani Panda State Police Force MR IRB VDF amadi Central Armed Police Force sing thamba hore Jingkhong Chingyada Hana Khun Taraba Chingyada Khundariba Miyamna Mipaiba Tobiganu Haina CM Secretariat ki Darbar Holdangrang Pangthokiba Paugi Mipamada Manipurgi Chief Minister and Birena Paumising the Pongdorake. Su the Yaribaku militant sing Kuki militant sing amadi Mapangi forcing Tidoktuna Yamna Paksana search combing operation ama Chathagadore. Masida Irang Manungda Miyoi Kiana, police outpost sing the Gilokiba, Nongmai sing, Mapam Chaba, Mada Thambiramu, Union Home Minister na Numit Humni Marini. State asida leiduna Santi Hanjila naba solution ama puthokuna civil society singa unagadoriba sida miyamnasu apen penda phongdoknaba leibiyu haina CM na phongdorakhe May Kunmari Guwahati da Indian Home Minister Amit Shah ga unarubaduda Minister Govindas Konthaujam Awangbo Nyumai Dr. S. Ranjan L. Susendro H. Jingo D. H. Basanta Kumar amadi MLA singi oina RK Imo Khuraizam Loken Dr. Usam Deven Dr. A. S. Kunjakesor, Laisio Kaishingamaditi, H. Santi Sup, Sarugyaki. Manipur thongli ba irang maraksida Kuki Milal Hobasing na Paduna Puraba, Jahi Marfum do Suraba Alama, Infal East District Police na Kanbangam Hore. Laikin Tabi Awang Laikai dagi Ketrimayum Manihar Kobamio Esi Hauzik Chirang, Chirik Loitang Kulda, Farm Toroga Lazabani, Hairi. Hokiba me kun mangan mi yung matung tingsat kuldagi kumtharakpa kukila loba kulai paiba tara romna farm asidagi mahakpu phaduna pukibani kukila loba sing aduna phabagi thongnau
खोकायरगा पोचै लुट तौखिबता नतना सनबी मरी अमदी हामें क्यासु पुदुना चटखी हाइरे खुदकता पाउ फंगबगा इम्फाल वेस्ट अमदी सेकमाई पुलिसना अहल अदुबु कनबा ngam लोइनना फाम अदुदा लेरंबा मियोई तरुकसु असोयंगाम याउदना पुरकलगा सेकमाई पुलिस स्टेशन दा सिनरमखी ngasi manipur da thokliba kangluki irang asi UN Human Rights Commissioner Volker Turkna humdra manga suba Universal Declaration of Human Rights ki thoram da pukhalakre Turkna phongdokhibada India gi awangnom poki state Manipur da kanglup ani gi marakta yengthinaba amadi violence ki thodok asigi matang da mari lena ba authority na masigi haurak pham karino haibadu kupna thidokpaga loyana miyoibagi hak khongoina bra haibadugi marik chumba paudum pinanabasu haikre Coordinating Committee on Manipur Integrity Kokomina Chatharakpa Khongjanggi Makha Tarakpoina Lagriba Me Kunmapangi Nungthil Pung ama tapa matamda Manipur pumbada isa isagi lekaidagi hauraga democratic over rally ama chatuna manak nakpa DC SDO amadi SDC na chingbada memorandum pishinbiyo haina Kokomigi media coordinator na thadorakpa chirol amana khanghalakle Emergency Assembly Session Kauduna Sengba Dusumiyam the Kanghandrabanina, Hauzikti, MLA, Masamasagi Chapchava Pirebadu, Makogi Kendra Gimiamna, Taksinduna Kangduk Pamatam Yore, Tolibatogdo Sikaram, the Tolibano, Habasi Lingak, the Kangdrabasu, Miamna di Kangi Habasi, Makuina Kauri, the Bani Hinasu, Jerol Amata Palakle. National Socialist Council of Nagalim gi Government of the Peoples of Nagalim na thokpa chirol amagi matungina Manipura midai amadi kuki jati anige maraktang asi thokliba kanglup ki rang asi yamnamak laibak thiba amadi pukning suwaba thodok amani haikre adubu Manipura khundariba Aimol Chiru Chothe Kharam Koireng amadi Kom jati asi nagagi apikpa jati singni hariba jati sing asi na nagagi political struggle da mapung phana saruk yari Manipur lariba mite yamadi kuki chilenau singna hariba jati sing asida atopa mityeng da yengloidabani amadi makhoibu hiram amatada akaiba piba natraga makogi pungning nungaitanaba thabak thongsu amata chatharoidabani hairakle Manipur dagi separate administration ki demand toriba kuki MLA khara amadi kuki gi civil society organization kharana hokiba me kunmanga Nagaland gi chief minister nephew rioga unaduna wari sanakre Manipur gi minister oriba Nemcha Kipgena Luchingba nephew rioga unaba duda kuki MLA sing amadi kuki gi civil society organization singi luchingba kharasu saruk yakhi hairi Manipur da huzik thokliba kanglup ki rang asi waroishin puraknaba hotnabada Nagaland lengakna mateng pangbinabagi wafam thangkatke Jaraga sidanga haukiba numidang wairam khoisaunarba miyamna Power Forest Minister T.H. Bishwajit ki yumda thomjinaba hotnaki adubu yum yobang ngamjingai lambida miyam adubu police na tan khaiki khoisaunaraba miyamna Union Minister of State R.K. Ranjan gi Imphal East dalebe yum dasu landaki panbayai miyam thomjilakpa matamaduda Union Minister masamak yum manungda leiki so hairi asumna hauzik phawbada Manipur gi phamnaiba singi MLA singi marakta Govindas Konthogjam T.H. Bishwajit amadi R.K. Ranjan gi yum singda micha miyamna landaba haurakre Awangnopuki University Taruk India gi top kungi manungda yaurakle Central University category makhada IIRF University ranking English ingni kulhumdogi matungina Awangnompok state singi manungda number 1 da aduga India gi manungda taramdoi subada lairiba university asi Mizoram University Aizawl ni taramari subada Tezpur University Sonitpur Assam taramanga subada Nehu Shillong tarataruk subada Rajiv Gandhi University Itanagar taranipan subada Sikkim University Gangtok amadi taramapan subada Assam University Silchar yaurakle panbayai Mizoram University asi English ingni kungi April 15 da Parliament ek amagi matungina lingkhatkibani English ingani amagi July amada haunabi matungina sangakhibani Aroiba dangasigi tentak pamaroiba pau khara Assam da morning assembly gi matamda ozana mahairoi singi masam kakthatpagi wathogama thorakli Malemda khwaidigi chawba tureli that Majuli da leba school amagi ozana mahairoi kuntra henbagi masam kakthatkre NSN IM na makogi tonganba phiral amadi sangvidhan gi matangda makogi phirep ngasisu hongdri no compromise on flag and constitution ngarang na honana amuk hairakre Manipur gi Arambai Tengol matam kharagi oina dissolve tawkre
Manipurda NEET UG gi exam lakliba June 3 dagina manga fawba aduga CUET UG gina lakliba June 5 dagina June 9 fawbagi manungda pangthokani haina NTA na khanghalakle. Union Minister of State for Home Nityananda Rai ngarang irang thokliba Manipur gi Kangpokpi amadi Chonchatpur da chatuna tongan ba civil society organization singi mute singa unakre mukoi gi manungda Committee on Tribal Unity in Southern Hills ki mihut sing su yaukhe. Kuki su group singna ngarang Guwahati da center ga phaminaduna wari sanakre AK Mishra ga ahan batangka ki phamina khraba matung numidang wairam pung 6 tagi amuk ani super round gi oina phamina ki hairi. Manipur da base oiba Chin Kuki Mizo Margi Mairui sing apunba body na Imphal gi tamda base oiba media sing aranba pau sandui haibagi damak ban tokre aduga Guwahati da base oiba North East Life tana warning pikre. Handakta Guwahati gi Kharguli da ising pipe pokhaibadagi nupi ama yauna si kiba thodok adugi matangda Raizor Dolna FIR ama Guwahati Jal Board ki mayokta pankre. Assam Higher Secondary Education Council na chaliba academic year English ni kulumdoi kun mari dagi Higher Secondary Arts ki medium da instruction oi na Boro loan introduce tongnabagi warep lawkre. Meghalaya gi MSBE gi Class 12 ki examination da mamana migi mayumda thabak subi aduga mapana nga phaba amagi machanupi Joyarani Dasna tarani pansuba position da mai paglakre. Satisgarh gi official amana mahaki phone ising da takhiba du phangnanaba numit humni dam gi ising chingthokre. Amadi Meghalaya lengakna Postal Department ki recruitment ta khasi natraga garo loan yahonnaba central government ta taksinkre. Ngasigi ni Arambai News Guwahati da mitilon gi pau sandok chaba matang installation jabaga loinana tabiri basingbo amkaso hanna kurumjari.